Friends, FIFA World Cup Freeda yengbagi tricks leire. Hairiba tricks ase television da natte Android phone do idurin. India da channel ani na masibu live telecast tawgani amana sports 18 ni makoi dagi amuk Amazon Prime natraga Disney Hotstar da fangani adubu masidadi subscription darkar oi sen changani aduga aina thamjari ba way ani asina komle Jio season number singna he na nungaini handaki FIFA World Cup ngasi dagi horabani ngasi dagi asum enjoy tawbiro masida paisa ama pi bagi darkar leiroi Middle East oiriba ahanba FIFA World Cup Qatar 2022 ase adom ki mobile damak enjoy tawbibe yarani Android ta aigi channel asibu subscribe tawba kawbigano 20th November 2022 dagi 18 December fauba sanadori country kontrani thoi qualify ni tawrakliba handaki World Cup asida masi game purmak adomna free da yengba yagani. So adomna Play Store da chalaga Jio Cinema download tobiro aduga hangbuda asum leiram lagani live FIFA World Cup 2022 haina adomna kachu torbagi darkar oiroi madu hangbaga watch option piriba duda namlaga asum live yengba yaragani free da subscription tobagi sen pidrabasu yare but net kitang phaba ama sangani Play Store dagi simple download toraga hariba Jio Cinema se free da play punamak yengbiu aduga Jio pairabadi yamna pai Jio paidragadi atopa mi dagi Jio sim lorga toba taba masina way ama oire next option amana Play Store chalaga nambiu boot yes boot application maduda su free da masigi game singa se yengba yagani so next video ngai gani haina thajai thanks for watching ai khara chinba maram na video khar toiba ngamjadre ai samjarakke thanks